ꯆꯤꯛꯄꯗ ꯏꯗꯣꯝ ꯐꯝꯂꯤꯉꯩ ꯅꯤꯡꯁꯤꯡꯂꯛꯂꯦ ꯆꯥꯅꯕꯤ ꯅꯪꯒꯤ ꯁꯛꯇꯝꯗꯣ ꯀꯠꯇꯅ ꯂꯦꯞꯂꯔꯤꯕ ꯃꯤꯠꯃꯥꯡꯁꯤꯗ ꯅꯪꯇꯅ ꯃꯪꯂꯥꯟꯅ ꯇꯥꯏꯕꯪꯂꯥ ꯍꯥꯏꯐꯝ ꯈꯪꯗꯔꯦ ꯑꯆꯤꯛꯄꯗ ꯏꯗꯣꯝ ꯐꯝꯂꯤꯉꯩ ꯅꯤꯡꯁꯤꯡꯂꯛꯂꯦ ꯆꯥꯅꯕꯤ ꯅꯪꯒꯤ ꯁꯛꯇꯝꯗꯣ ꯅꯤꯡꯁꯤꯡꯂꯛꯄ ꯃꯤꯀꯨꯞꯁꯤꯗ ꯑꯩꯅ ꯎꯔꯛꯂꯦ ꯇꯠꯇꯅ ꯆꯥꯡꯗꯝꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯪꯕꯨ ꯅꯤꯡꯁꯤꯡꯂꯛꯄ ꯃꯤꯀꯨꯞꯁꯤꯗ ꯑꯩꯅ ꯎꯔꯛꯂꯤ ꯇꯠꯇꯅ ꯆꯥꯡꯗꯝꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯤꯡꯊꯤꯕꯤ ꯁꯛꯇꯝꯗꯣ ꯆꯥꯟꯅꯕꯤ ꯅꯍꯥꯛꯀꯤ ꯎꯔꯛꯈꯤ ꯃꯇꯝ ꯑꯃꯗ ꯎꯈꯤꯕ ꯅꯣꯡꯉꯥꯜꯂꯛꯄ ꯀꯣꯏꯔꯧꯒꯤ ꯃꯁꯦꯛꯅ ꯌꯩꯕꯗ ꯊꯣꯠꯅ ꯅꯧꯅ ꯅꯤꯡꯊꯤꯔꯕꯤ ꯐꯖꯔꯕꯤ ꯃꯥꯏꯊꯣꯡꯗꯣ ꯅꯪꯒꯤ ꯃꯥꯏꯊꯣꯡꯗꯣ ꯑꯆꯤꯛꯄꯗ ꯏꯗꯣꯝ ꯐꯝꯂꯤꯉꯩ ꯅꯤꯡꯁꯤꯡꯂꯛꯂꯦ ꯆꯥꯅꯕꯤ ꯅꯪꯒꯤ ꯁꯛꯇꯝꯗꯣ 마이통두다 니가이드나 차이트럭레바 타나우러비 마이통두다 니가이드나 차이트럭레바 ꯆꯥꯒꯤ ꯑꯃꯨꯕ ꯁꯝꯂꯥꯡꯗꯨꯅ ꯈ ꯐꯖꯕꯅꯦ ꯍꯣꯏꯕꯨ ꯎꯕꯗ ꯃꯣꯃꯣꯟ ꯃꯣꯃꯣꯟ ꯅꯣꯛꯈꯤꯕ ꯆꯤꯝꯕꯥꯅ ꯈ ꯐꯖꯕꯅꯦ ꯏꯀꯥꯏ ꯏꯀꯥꯏꯅ ꯈꯨꯠꯇ ꯄꯥꯏꯕ ꯔꯨꯃꯥꯜꯗꯣ